Manipurda COVID-19 na naraba nupa ama ngasi ayuki pung ani tabada sire hairi. Siraba nupa asi khonjomdagi sahi 53 sure hairi. Thokdok asi ngasi ayuk pung ani rom taba daida thokkibani hairi. Miyamna lockdown amasung curfew thoksadabagi achoba mami tare. State asida hojik COVID-19 gi oirakliba pibam asigi yenglaga lena lechet asibu laksinduna paksana sandoktana bagi pandamda lengangna thamkiba total lockdown amasung curfew lamdam asigi miyamna chana kanglon ngaktana amadi thoksadabagi achoba mami tare. Imphal amadi state asigi tongan ba mafam singda Manipur police na lockdown mafungfana sa thanabagi damak ngaktuna leirabaso maram sadana lambi sorokta miyoy kaya satok tasin tawba thingnaki. Ngayang ki wakal man ba thoksilna COVID laksen bada wana thokani ibobi. Pali balengak asina COVID laksen na bani haiduna ngayang ki oiba thawong sing sa tariba asina laina asi laksen bada wana thokani. Thobal gi mising sa thoktasin taw bada ating mathamlak liba asi laibak thibani haina hanagi chief minister ibobi na phongdokre. MPCC na memorandum bisinduna governor gi pukning singsin kre. PUBG game yauna mobile application sani humdra manga rom su thingjilak payana leire pawasi tabada nahakyadi matha saba hongnare. June gi aroi basarukta Chinese application yankai mapan thingjin kraba matung anirak suboina mobile application nempuzare thingjin na bawarep laukre. PUBG yauna atopa application sani humdra manga rom su privacy ngakna thamlibra haina yengsinba hokhibaga loinana mama mapa oiba kayana game asigi mayokta complaint kaya torokpa leibana game asisu thingjinba yana leire hairi.